ꯃꯌꯦꯛ ꯃꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯑꯅꯧꯕ ꯑꯃ ꯍꯟꯒꯠꯇꯨꯅ ꯏꯊꯒꯦ ꯈꯜꯂꯤꯉꯩ ꯈꯣꯔꯖꯩꯒꯤ ꯃꯨꯛꯁꯨ ꯌꯥꯎꯔꯝꯗ ꯅꯤꯡꯁꯤꯡꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯍꯦꯟꯅ ꯑꯣꯠꯂꯛ ꯀꯨꯝꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯋꯥꯔꯤꯅ ꯍꯧꯖ ꯍꯧꯖ ꯃꯩꯁꯥ ꯄꯤꯔꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯏꯁꯥꯁꯤꯕꯨ ꯑꯅꯧꯕ ꯆꯩꯅꯥꯈꯣꯜ ꯑꯃꯅ ꯍꯦꯟꯅ ꯌꯥꯟꯁꯤꯜꯂꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡꯁꯤꯒꯤ ꯁꯤꯗ ꯍꯤꯗꯥꯛꯂꯥ ꯃꯉꯥꯎ ꯊꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅ ꯑꯣꯏꯔꯔꯦ ꯉꯁꯤꯗꯤ ꯃꯩꯆꯥꯛ ꯈꯥꯡꯅꯕ ꯃꯔꯝ ꯅꯣꯛꯄ ꯀꯥꯎꯔꯕ ꯄꯨꯟꯁꯤꯗ ꯀꯔꯦꯝꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥꯔꯥ ꯉꯥꯎꯖꯔꯨꯕ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯃꯥꯟꯅꯕ ꯑꯃꯈꯛꯅꯤ ꯌꯦꯡꯅꯤꯡꯂꯨꯕ ꯁꯛꯇꯝꯁꯨ ꯅꯠꯇꯦ ꯆꯤꯡꯁꯤꯜꯂꯨꯏ ꯁꯛꯇꯝ ꯑꯃꯅ ꯄꯥꯝꯖꯔꯨꯕ ꯁꯃꯤꯜ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯡꯂꯨꯔꯕ ꯁꯃꯤꯜ ꯑꯃ ꯐꯝꯖꯤꯜꯂꯨꯔꯕ ꯊꯃꯣꯏꯗ ꯃꯩꯔꯤ ꯆꯨꯈꯠꯇꯨꯅ ꯀꯥꯏꯍꯧꯒꯦ ꯂꯥꯛꯂꯤꯕꯤ ꯁꯛꯈꯪꯗꯕꯤ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕꯔꯥ ꯅꯣꯡꯗꯝꯕꯅ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯑꯗꯨꯒ ꯑꯃꯨꯛꯅ ꯍꯨꯜꯂꯛꯂꯤꯕ ꯀꯔꯤꯒꯤ ꯃꯤꯍꯨꯜ ꯅꯪꯅ ꯃꯃꯥꯡꯒ ꯃꯥꯟꯅꯈꯤꯕ ꯃꯤꯍꯨꯜ ꯑꯃ ꯃꯥꯡꯂꯨꯔꯕ ꯃꯇꯝ ꯑꯃꯗ ꯄꯥꯝꯖꯅ ꯍꯨꯜꯂꯛꯈꯤꯕ ꯃꯤꯍꯨꯜ ꯑꯃ ꯐꯤꯔꯦꯞꯄ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯃꯤꯠ ꯑꯗꯣ ꯂꯝꯕꯜꯂꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯤꯆꯥꯅꯕꯁꯨ ꯉꯝꯗ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯁꯥꯅ ꯈꯔ ꯊꯧꯃꯟꯈ꯭ꯔꯦ ꯈꯟꯊꯔꯛꯄꯗ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯥꯏꯊꯣꯡꯗꯨꯗꯒꯤ ꯍꯟꯗꯣꯔꯛꯂꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯪꯉꯤ ꯍꯟꯗꯛ ꯆꯪꯉꯛꯄ ꯑꯅꯧꯕ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥꯗꯨꯔꯥ ꯀ꯭ꯂꯥꯁ 11-12ꯒꯤ ꯕꯣꯇꯅꯤ ꯁꯔꯨꯛ ꯇꯥꯛꯀꯗꯕꯗꯣ ꯃꯥꯅꯤ ꯁꯔ ꯇꯥꯝꯅꯥꯁꯨ ꯁꯣꯔ ꯈꯔ ꯍꯣꯟꯊꯕ ꯉꯝꯃꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯅ ꯃꯤꯁ ꯇꯥꯝꯅꯥ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯁꯦ ꯇꯥꯝꯅꯥꯗꯤ ꯃꯤꯁꯛꯁꯤ ꯍꯧꯖꯤꯛꯇ ꯀꯅꯥꯅꯣ ꯈꯪꯉꯛꯂꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯂꯤ ꯍꯥꯏꯕꯁꯤꯗꯗꯤ ꯉꯛꯄꯨꯅ ꯊꯕꯛ ꯄꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯆꯥꯎꯈ꯭ꯔꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯕꯁꯦ ꯃꯥꯅ ꯈꯜꯂꯨꯕꯗꯅ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯂꯕ ꯇꯨꯡꯗ ꯀ꯭ꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯔꯛꯂꯒ ꯁ꯭ꯀꯨꯜꯁꯤꯅ ꯏꯚꯤꯅꯤꯡ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯈꯨꯠ ꯍꯥꯏꯔꯞ ꯂꯣꯟꯅꯔꯒ ꯈꯨꯔꯨꯝꯖꯔꯤ ꯁꯔ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗꯁꯨ ꯇꯨꯃꯤꯟ ꯂꯩꯅꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯑꯗꯨꯅ ꯕꯤꯕꯥꯅ ꯕꯣꯔꯤꯁꯀ ꯇꯣꯅꯤꯒꯗ ꯇꯞꯅ ꯅꯩꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯦꯡꯖꯤꯜꯂꯨꯔꯗꯤ ꯊꯥꯡ ꯌꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯏꯒꯣ ꯄꯦꯀꯦꯠꯁꯦ ꯃꯣꯖꯥ ꯐꯣꯛꯁꯨꯅꯤ ꯈꯪꯗꯕ ꯃꯥꯅ ꯏꯒꯣꯗꯤ ꯍꯋꯥꯏꯖꯥꯔꯗꯤ ꯍꯦꯟꯅ ꯍꯥꯕꯅꯤ ꯕꯣꯔꯤꯁꯅ ꯌꯥꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤꯉꯣꯟꯗꯒꯁꯨ ꯅꯣꯛꯅꯕ ꯁꯥꯏ ꯈꯣꯡꯒꯥꯎꯗꯣ ꯑꯝꯇ ꯍꯥꯏꯒꯠꯂꯛꯑꯣꯅꯦ ꯅꯪ ꯅꯔꯤ ꯂꯩꯔꯗꯤ ꯅꯪꯒꯤ ꯃꯣꯖꯥꯗꯣ ꯒ꯭ꯔꯦꯔꯥ ꯋꯥꯏꯠ ꯑꯝꯇꯕꯨ ꯌꯦꯡꯒꯦ ꯇꯣꯅꯤꯅ ꯍꯥꯏꯒꯨꯝꯗꯅ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯊꯥꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁꯇ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯣꯖꯥ ꯂꯧꯊꯣꯔꯛꯄꯗ ꯀꯦꯟꯇꯤꯟ ꯐꯝꯕꯤ ꯏꯅꯦꯗ ꯑꯣꯖꯥꯗꯩ ꯃꯍꯩꯔꯣꯏꯗꯩ ꯍꯋꯥꯏꯖꯥꯔ ꯀꯥꯏꯔ ꯃꯥꯜꯂꯦꯅ ꯀ꯭ꯌꯨ ꯂꯦꯞꯅꯈꯤꯕꯗꯣ ꯐꯤꯕꯥꯅ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯃꯄꯥꯟꯒꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯕꯣꯔꯤꯁꯅ ꯅꯪ ꯋꯥ ꯂꯧꯗꯦꯍꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯀꯨꯝꯍꯩ ꯅꯣꯡꯃꯩ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯈꯤ ꯁꯣꯝꯗꯁꯨ ꯇꯥꯝꯅꯥꯅ ꯔꯦꯁꯄꯦꯛ ꯈꯔ ꯎꯠꯂꯛꯄꯗ ꯐꯤꯔꯦꯞꯄ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯄꯤꯔꯝꯗꯅ ꯃꯃꯥꯡꯂꯣꯝ ꯆꯠꯈꯠꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯇꯥꯝꯅꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯐꯤꯔꯦꯞꯄꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯇꯥꯝꯅꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯈꯣꯏꯗꯧ ꯈꯤꯇꯪ ꯁꯥꯎꯒꯠꯂꯨꯏ ꯏꯒꯣꯗꯤ ꯁꯛꯇꯥꯁꯦ ꯏꯒꯣ ꯄꯨꯕꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯪꯗ ꯄꯥꯛꯑꯒ ꯁꯤꯔꯣ ꯏꯒꯣꯗꯨꯅ ꯅꯜꯂꯒ ꯍꯥꯏꯔꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯉꯛꯇꯣ ꯂꯨꯝꯅ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯏ ꯂꯩꯊꯣꯛꯁꯤꯔꯥ ꯂꯩꯊꯣꯛꯀꯨꯝꯁꯤꯔꯥ ꯑꯎꯕꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯑꯗꯨꯕꯨ ꯉꯝꯈꯤꯗ꯭ꯔꯦ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯞꯁꯨ ꯌꯦꯡꯂꯝꯕꯗ プリンシパルꯗꯨꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡ ꯃꯇꯨꯡ ꯀꯨꯞꯁꯦꯟ ꯁꯥꯟꯅꯔꯒ ꯇꯥꯟꯅꯕꯅ ꯃꯥꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯎꯔꯛꯏ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯅ ꯂꯩꯁꯥꯕꯤꯒꯤ ꯐꯖꯕꯁꯤꯗ ꯌꯦꯡꯅꯤꯡꯂꯨꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯇꯥꯝꯅꯥ ꯃꯍꯥꯛꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯍꯥꯟꯕ ꯃꯥꯅ ꯖꯣꯏꯟ ꯇꯧꯕ ꯂꯥꯛꯄꯗ ꯃꯍꯥꯛꯇꯕꯨ ꯌꯦꯡꯕꯗ ꯑꯣꯖꯥ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯃꯍꯩꯔꯣꯏꯗꯒꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡꯗꯒꯤ
Phazai haina sona saknabagi wari hawjiksu manil khajik tapau nemthadri. Phazai hendokna chumna phajaba nattaba wathok saugadawgi phajaba ma yauri. Wangangdasu nungsi chini champragi nungsiba leinamgum khonjeldusu ingna thumna thotli. Principal danasu phirepana handuna yenginglubagi maramdo khudakti hekta sagatpa thuki. Phirepana satlaisilakpada principal nasu nokmi laisilakpaga maithong anido thengailagi kitangai. Principal sakpam khat hanjinki phirepasu mamanglomda gamgam chatkre. Tamna staff room da changakle. Next period tumadi maso oplaybana staff room to da adum phammi. Oza nupa amaga makhoi nupi aniga pulapna makhoi ahumdo off oiduna leire. Tamna na oza nupi to da hangi. Isi laibe. Hauzik aina class loira tholakpada akhoi founder do thengnei sak yam kai. Sir principal na aingonda sak taglakpa. Aduda aina su ikai khumnabu utpa oina kaubani. Kaisu khumamde. Khumamdramaksu maongdunadi haina ingit kitangdo erasu hairamba yaina. Thongnauda section D angangsingsu khara urini. Ikai nungsiyane ngasidi. Aina kauramdragana bebar yaudaba amuk taramdoiba. Mana tumina tambada laptakna phamba ningkhongbana tarura male. Khonjel paungna khumai. Tawani. Principal sida po kainomda soibada chumna ngangdabani. Adunadi oza macha masu aikhoidadi mi oina amta uramoi. Aduni sir ningkhomba kauda yadabagi aikhoisu kauzabani. Aikhoini hene status khenaba miga naksina ningde. Yamna punjaningba takhinina koina chatlibani. Laibina khara usinada khara yengsinada khara tasinada chatpataredana. Kanamta na thainaba pamdabani mayado dum chiksillaga umsillaga leibani thainare kaudrusu phajaba natte do kaure khumbiramba natte haining numitadi kaina khumamba yawani aduga maga thengna dawradine aidi phatlamba thongna amada adum chongsile ningkhomba noklaga madam laibidi aina class kanna lawringida nongmasu founder thengnaba tanbai fan chongsila kibado kaudri angang mayamna tingak yenga leina kibado Laibe ningsingduna noglai. Hoine, adu numito ai su kaw he kawroida. Angangsingdi mamagdane kai khumdoino su khangde aina penwai gi haisinkhibado. Tamnana aidi ahanbada mayamna founder adu adana wari sabaduda yam ahalga malure aduga naha oirammi. Mr. Natteda ai su ahanbada hanuba malagane angang oire leiramini. Amaromda budi yam thagatningai nida. Ado magido nangi phajabaduda sok chatlambasu yai ningkhomba khambanki aduna maithong khitang di hankre maraiba phaba haido moisinini mapa mapuna kairakti phasana wangna thambirambani na mi laiki banate malem sida leiba mi mayamse tumit kangdongna loina uramduini hatningba mi ga thora so kang hatpadongna pak thara hatkidawa mi ni laksinba yaba nate wahaiduna hina khoktakna hanba oikre tamnadi laibina amo sir ningkhomba mina sum hainabada founder si thikaga yam chong tawi haine adugi sel school yam nikhali haina tai chumraba thikagi wadu madi khandre mama do bot ka bani education minister pairiduni hainerak paduda makhoina ngakluriba singdo khitangdi chanare e khalai ka ibadusu maramdi adum khara chare khali maramdi education minister gi imungse politics ki wari na amada thamkhraga hanadagi hauna status yamna wangba family ama oiduna lakhibani aduna phirepana kaklida maram sigini khalai aduga amukso araiba minate khanbadagi hendoktana naksiluba yaba minate hainaso loksing oisaki hawzaki matamda khwaidagi sathibase politics ni politics haibasitabu drama makhal amani aronba aphongba thazaba sathiba aphaba amamba anganba khudimang drama amagumna yamna haina singna sanaribani chupli pairibani makhoina sanaba hitrabadi leba kangkhong su chai dawribani
ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯐꯖꯕꯁꯨ ꯎꯕꯅꯤ ꯑꯃꯣꯠꯄꯁꯨ ꯂꯩꯕꯅꯤ꯫ ꯁꯤꯅ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯅꯨꯄꯤꯅ ꯃꯤꯉꯝꯕꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯔꯝꯆꯠ ꯑꯣꯛꯄ ꯅꯥꯏꯗꯕ, ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯄꯗ ꯀꯨꯁꯤꯗ ꯆꯠꯄ, ꯑꯅꯤꯡꯕ ꯑꯃ ꯇꯧꯕꯗ ꯋꯥꯈꯜ ꯃꯅꯤꯡ ꯍꯟꯗꯨꯅ ꯈꯟꯅꯕ ꯀꯥꯎꯈ꯭ꯔꯕ, ꯑꯀꯤꯕ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯁꯃꯥꯖ ꯑꯃ ꯇꯞꯅ ꯇꯞꯅ ꯑꯣꯏꯔꯛꯄ꯫ ꯑꯁꯤꯅꯁꯨ ꯐꯤꯔꯦꯞ ꯄꯣꯍꯩꯒꯨꯝꯕ ꯇꯧꯒꯦꯇ ꯉꯝꯕ ꯃꯤ ꯑꯃꯕꯨ ꯆꯨꯝꯅ ꯎꯒꯦ ꯉꯝꯈꯤꯗ꯭ꯔꯦ ꯇꯥꯝꯅ ꯃꯥꯅ꯫ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯑꯔꯣꯠꯄ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯄ꯭ꯔꯨꯞ ꯄꯤꯕ ꯉꯝꯗꯕ, ꯆꯅꯩꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯅ ꯍꯦꯟꯅ ꯑꯆꯨꯝꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ, ꯍꯥꯏꯕꯗ ꯄꯟꯕꯗ ꯂꯣꯏꯕ ナꯏꯔꯔꯣꯏꯗꯕ ꯑꯃꯣꯠꯄ, ꯐꯖꯕꯁꯨ ꯃꯈꯜ ꯁꯨꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯛꯁꯇ꯫ ꯌꯥꯏꯑꯣꯏꯕꯤꯅ ꯊꯣꯛꯍꯟꯅꯤꯡꯕꯗ ꯊꯣꯛꯎ ꯍꯥꯏꯕꯗ ꯌꯥꯕ ꯑꯗꯨꯒꯨꯝ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯁꯛꯇꯤ ꯑꯃ ꯄꯥꯏꯔꯤ, ꯑꯄꯥꯝꯕꯗ ꯐꯪꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ, ꯑꯗꯨꯅ ꯀꯤꯗꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯇꯥꯝꯅꯥꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯦ, ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯗ ꯃꯥꯡꯖꯤꯜ ꯊꯥꯔꯕ꯫ ꯂꯥꯏꯕꯤꯅ ꯌꯦꯡꯕꯕꯨ ꯀꯜꯂꯗꯤꯅꯦ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ, ꯄꯥꯎꯗꯒꯗꯤ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯆꯥꯎꯈꯠꯍꯟꯁꯤ, ꯑꯗꯨ ꯑꯗꯥ ꯁ꯭ꯀꯤꯝ ꯑꯗꯨ ꯂꯩꯔꯤ ꯑꯗꯨ ꯀꯥꯏꯊꯔꯛꯑꯅꯤ, ꯑꯗꯨ ꯐꯪꯍꯜꯂꯅꯤꯅ ꯆꯤꯡꯕ ꯀꯣꯏꯂꯥꯎꯏ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯁꯤꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯐꯕ ꯑꯣꯖꯥ ꯂꯩꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯍꯟꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤ꯫ ꯋꯥꯔꯤꯗꯣ ꯑꯃꯗꯒꯤ ꯑꯃ ꯃꯔꯤ ꯁꯥꯟꯅꯈꯤꯕꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯤ꯫ ꯋꯥꯔꯤꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯀꯨꯏꯍꯧꯗꯕꯒꯨꯝ ꯑꯔꯣꯏꯕ ꯕꯦꯜ ꯈꯤꯡꯉꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯅ ꯔꯨꯝꯁꯤꯡꯗꯒꯤ ꯃꯔꯥꯡ ꯂꯥꯡꯅꯔꯛꯂꯤ꯫ ꯍꯥꯡꯗꯣꯛꯂꯤꯕ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯂꯥꯡꯕꯒꯤ ꯏꯅꯤꯟ ꯅꯤꯜꯂꯛꯏ꯫ ꯀ꯭ꯂꯥꯁ ꯆꯪꯉꯨꯕ ꯑꯣꯖꯥꯁꯤꯡꯁꯨ ꯃꯔꯤ ꯁ꯭ꯇꯥꯐ ꯀꯃꯟ ꯔꯨꯝꯗ ꯆꯪꯅꯔꯛꯂꯤ꯫ ꯇꯥꯝꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯤ ꯇꯞꯅ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯔꯥꯡ ꯌꯧ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯃꯌꯥꯏꯗꯨꯗ ꯂꯥꯡꯅꯔꯛꯄꯗꯨꯗ ꯑꯣꯖꯥꯁꯤꯡꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯍꯥꯊꯨ ꯊꯣꯛꯂꯛꯅꯩ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅꯁꯨ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯅꯔꯦ꯫ ꯅꯨꯄꯥ ꯃꯁꯦꯜ ꯐꯨꯅꯕꯅꯤ, ꯑꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡꯗꯒꯤ ꯍꯧꯔꯒ ꯀꯅꯥꯝꯇ ꯆꯪꯁꯤꯟꯅꯗꯦ꯫ ꯑꯣꯖꯥ ꯅꯨꯄꯥꯁꯤꯡꯅ ꯆꯪꯁꯤꯟꯅꯩ, ꯐꯨꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯩ꯫ ꯍꯥꯏ ꯀꯩꯅꯣ ꯍꯟꯗꯣꯛꯅꯧꯁꯦ, ꯍꯟꯗꯣꯛꯅꯧ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ ꯈꯥꯝꯕꯗꯣ ꯃꯋꯥ ꯂꯧꯗꯦ꯫ ꯃꯄꯥꯡꯒꯜ ꯐꯔꯤ ꯃꯇꯥꯒꯨꯝ ꯑꯣꯖꯥꯒꯗꯣ ꯂꯥꯛꯇ ꯅꯤꯡꯊꯣꯛꯈ꯭ꯔꯒ ꯊꯋꯣꯏ ꯎꯁꯤꯠꯇꯅ ꯃꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯄꯗꯨꯗꯗꯤ ꯅꯤꯡꯈꯣꯝꯕ ꯄꯤꯡ ꯂꯥꯎꯈꯤ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯍꯩꯔꯣꯏ ꯃꯊꯪ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯐꯥꯎ ꯈꯥꯝꯗꯣꯛꯅꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯅꯤꯡꯈꯣꯝꯕ ꯁ꯭ꯇꯥꯐ ꯔꯨꯝꯗꯒꯤ ꯕꯣꯔꯗꯅ ꯆꯤꯡꯕ ꯎꯒꯤ ꯁ꯭ꯀꯦꯜ ꯑꯁꯥꯡꯕꯗꯣ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯍꯟꯗꯣꯛꯅꯧ ꯌꯥꯗꯕꯁꯤꯡꯗꯨ ꯁꯦꯠꯊꯔꯛꯄꯗꯒꯤ ꯃꯍꯩ ꯈꯠꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯥꯝꯕꯗ ꯆꯠꯈꯤꯗꯕ ꯈꯠꯅꯕꯗ ꯌꯥꯎꯕ ꯃꯈꯣꯏ 5ꯃꯨꯛꯇꯣ ꯅꯤꯡꯈꯣꯝꯕꯅ ꯃꯀ꯭ꯂꯥꯞꯇꯨꯗ ꯆꯩꯅ 3ꯔꯛ ꯁꯥꯟꯊꯩ, ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯆꯩꯔꯛꯏ꯫ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯐꯨꯅꯕ꯭ꯔꯥ? ꯐꯨꯅꯐꯝꯂꯕꯁꯦ? ꯐꯨꯅꯒꯦ ꯍꯥꯏꯔꯒꯅ ꯂꯕꯨꯛ ꯂꯝꯍꯥꯡꯗ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇ꯭ꯔꯀꯥꯟꯗ ꯐꯨꯅꯧ ꯌꯥꯗ꯭ꯔꯣ? ꯂꯩꯔꯤꯕ ꯈꯥꯝꯂꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯀꯩ ꯑꯣꯏꯅ ꯎꯏ? ꯅꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯧꯒꯗꯕꯅꯤ, ꯅꯣꯏ ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯑꯣꯖꯥ ꯑꯃꯅ ꯈꯥꯝꯃꯦ ꯍꯥꯏꯕꯒꯤ ꯈꯤꯇꯪꯗꯐꯥꯎꯁꯨ ꯅꯣꯂꯛꯇꯕ꯫ ꯃꯍꯩꯔꯣꯏ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯗ꯭ꯋꯥꯏꯗ ꯂꯩꯕꯁꯨ ꯆꯩꯅꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯅꯤꯡꯈꯣꯝꯕꯁꯤ ꯈꯔꯁꯨ ꯁꯥꯊꯤꯕ ꯑꯣꯖꯥ ꯑꯣꯏꯕꯒ ꯍꯨꯞꯆꯤꯟꯅꯔꯝꯕꯁꯤꯡꯗꯣ ꯍꯟꯗꯣꯛꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯗꯨꯒ ꯃꯈꯣꯏ 1-2ꯗꯨꯒ ꯈꯛ ꯉꯥꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯥꯎꯟꯗꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯗꯅ ꯊꯣꯛꯈꯤꯕꯗ ꯇꯥꯝꯅꯥꯒ ꯂꯥꯏꯕꯤꯒ ꯌꯦꯡꯅꯔꯒ ꯑꯃꯅ ꯑꯃꯗ ꯑꯉꯛꯄꯒꯤ ꯋꯥꯍꯪꯅꯤ ꯍꯪꯅꯔꯤꯕꯗꯣ꯫ ꯐꯤꯔꯦꯞꯄꯒꯤ ꯀꯥꯔ ꯃꯌꯥꯗ ꯋꯥꯔꯤ ꯈꯔꯁꯨ ꯖꯨ ꯁꯥꯟꯅꯔꯒ ꯐꯤꯔꯦꯞꯄ ꯗ꯭ꯔꯥꯏꯚꯔꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯕ ꯇꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯩꯔꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯁꯨ ꯂꯦꯞꯄꯒ ꯀꯩꯗꯧꯅꯔꯦ ꯍꯥꯏꯕꯅꯣ? ꯅꯤꯡꯈꯣꯝꯕꯅ ꯁꯔ, ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯐꯨꯅꯔꯛꯏꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁ꯭ꯋꯥꯏꯗ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯐꯨꯅꯩ ꯍꯥꯏꯁꯤꯅ? ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ, ꯆꯠꯂꯣ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯐꯔꯦꯅ ꯈꯜꯂꯒ ꯍꯥꯊꯨ ꯄꯟꯊꯕ ꯇꯧꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯈꯔꯗꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯊꯧꯑꯣꯡꯗꯣ ꯌꯥꯅꯤꯡꯕ ꯑꯣꯏꯔꯝꯗꯦ꯫ ꯈꯔ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯁꯤꯟꯗ꯭ꯔꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯅꯥꯎ ꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯗꯕꯅꯤ꯫ ꯑꯣꯖꯥ ꯀꯤꯔꯛꯇ꯭ꯔꯕꯅꯤ, ꯃꯁꯨ ꯃꯃꯥꯟꯅꯕꯒꯨꯝꯅ ꯊꯋꯣꯏ ꯎꯁꯤꯠꯇꯅ ꯑꯣꯖꯥꯗ ꯂꯛꯅꯕ ꯐꯥꯎ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯅꯤꯡꯈꯣꯝꯕꯅ
Sir, ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯐꯨꯅꯔꯛꯄꯗ ꯏꯌꯥꯡ ꯌꯥꯡꯅ ꯊꯥꯗꯣꯛꯈꯤꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ. ꯄꯦꯔꯦꯟꯠꯁ ꯀꯧꯔꯒ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯗꯤ ꯐꯗꯧꯅꯤ. ꯃꯣꯔꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯌꯨꯝꯗꯒꯤꯁꯨ ꯈꯔ ꯇꯝꯍꯜꯂꯛꯀꯗꯕꯅꯤ. ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯇꯨꯡꯗ ꯇꯧꯔꯛꯑꯒꯅꯦ ꯑꯃꯨꯛ ꯄꯦꯔꯦꯟꯠꯁ ꯀꯧꯁꯤ. ꯃꯌꯥꯝꯁꯨ ꯋꯥꯅꯔꯝꯃꯅꯤ, ꯍꯟꯅꯕ ꯇꯧꯕꯤꯔꯣ. ꯍꯥꯏꯔꯝꯗꯨꯅ ꯃꯅꯨꯡꯂꯣꯝ ꯆꯪꯁꯤꯟꯈꯤ. ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯥꯏꯊꯣꯛꯅꯔꯛꯂꯦ. ꯃꯥꯅ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯏꯟꯊꯣꯛꯅꯗꯨꯅ ꯍꯟꯅꯈ꯭ꯔꯦ. ꯇꯤꯡ ꯐꯨꯗꯣꯛꯇꯨꯅ ꯁꯥꯎꯔꯕ ꯅꯤꯡꯈꯣꯝꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯍꯧꯔꯕꯅꯤ. ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯁꯞꯇ꯭ꯔꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯒꯤ ꯏꯌꯥꯡ ꯌꯥꯡꯕ ꯃꯇꯧꯒ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ. ꯇꯥꯝꯅꯥꯁꯨ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯗꯣꯔꯛꯂꯦ. ꯃꯥꯅ ꯊꯧꯗꯣꯔꯛꯄꯗ ꯁ꯭ꯀꯨꯜꯗꯒꯤ ꯆꯠꯍꯟꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯃꯆꯥꯏꯋꯥꯏ ꯑꯃꯗ ꯎꯪꯈꯠꯅꯕꯗꯨ ꯎꯔꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯇꯣꯝꯇꯅꯤꯅ ꯊꯣꯛꯂꯛꯀꯗꯧꯕ ꯑꯣꯖꯥꯁꯤꯡꯗꯨꯅ ꯈꯥꯝꯖꯔꯅꯤ ꯈꯟꯗꯨꯅ ꯍꯜꯂꯛꯂꯦ. ꯁꯣꯔꯣꯛ ꯃꯆꯤꯟ ꯑꯃꯗ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕꯗꯣ ꯇꯨꯡꯗ ꯇꯥꯝꯅ ꯃꯥꯕꯨ ꯉꯥꯏꯅ ꯏꯟꯅꯔꯛꯄ ꯐꯤꯔꯦꯞꯄꯁꯨ ꯒꯥꯔꯤ ꯈꯥꯝꯍꯜꯂꯤ. ꯉꯁꯥꯏ ꯀꯣꯛꯅꯔꯨꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯁ꯭ꯀꯨꯜꯗꯒꯤ. ꯃꯇꯨꯡꯗ ꯇꯞꯂꯤ ꯗ꯭ꯔꯥꯏꯚꯔꯗ ꯏꯟꯅꯍꯜꯂꯛꯄꯅꯤ. ꯁꯛꯐꯝ ꯑꯗꯣ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯣ ꯍꯦꯛ ꯎꯈꯤꯕ ꯃꯤꯀꯨꯞꯇ ꯃꯁꯥꯗ ꯑꯔꯤꯕ ꯏꯊꯤꯜ ꯁꯥꯐꯣꯡꯕ ꯍꯧꯔꯛꯈꯤꯕꯅ ꯆꯔꯥꯡꯅꯕ ꯐꯥꯎꯔꯤ. ꯎꯗ꯭ꯔꯦ ꯎꯍꯦꯛ ꯎꯅꯤꯡꯉꯛꯄ, ꯎꯔꯦ ꯑꯋꯥꯕꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ. ꯃꯨꯠꯇ꯭ꯔꯤꯕ ꯏꯍꯨꯜꯗꯨꯒꯤ ꯃꯅꯤꯜ ꯑꯣꯏꯔꯤ. ꯃꯁꯥꯗꯣ ꯀꯨꯂꯔ ꯃꯔꯛꯇꯨꯗ ꯐꯝꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ. ꯉꯛꯁꯝꯒꯤ ꯀꯨꯗꯥꯝꯗꯣ ꯑꯅꯤ ꯂꯧꯊꯣꯛꯈ꯭ꯔꯦ. ꯃꯉꯛꯇꯨꯁꯨ ꯑꯃꯨꯛ ꯏꯐꯨꯟ ꯐꯨꯟꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗ ꯃꯃꯥꯡꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯉꯧꯕꯅ "ꯐꯤꯔꯦꯞꯄ, ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ?" ꯐꯤꯔꯦꯞꯄ ꯈꯨꯝꯗꯦ. ꯃꯥ ꯑꯉꯧꯕꯅ ꯀꯧꯔꯛꯄ ꯇꯥꯟꯖꯥꯗꯣ ꯇꯥꯝꯅꯥꯅ ꯊꯣꯔꯛꯈꯤꯕ ꯎꯍꯧꯔꯣꯏ ꯍꯥꯏꯅ ꯃꯤꯠꯌꯦꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯊꯣꯡꯖꯤꯟꯗ ꯂꯩꯈꯤꯕꯅ ꯇꯥꯔꯨꯗ꯭ꯔꯦ. ꯑꯉꯧꯕ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ. "ꯐꯤꯔꯦꯞꯄ, ꯅꯪꯕꯨ ꯅꯅꯥꯗꯣ ꯄꯪꯉꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝꯗꯨꯒꯤ ꯁꯥꯏꯠ ꯏꯐꯦꯛꯀ ꯂꯥꯛꯇꯅ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ ꯍꯧꯔꯕ꯭ꯔꯕ?" ꯐꯤꯔꯦꯞꯄ ꯇꯥꯔ ꯃꯥꯜꯂꯦ ꯃꯁꯥꯗꯣ ꯏꯐꯨꯟ ꯐꯨꯟꯕꯒꯤ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ. "ꯏꯚꯥꯏ, ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ. ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ. ꯗ꯭ꯔꯥꯏꯚꯔ ꯁꯤꯟꯗꯣꯛꯅꯕ ꯌꯥꯝ ꯍꯣꯠꯅꯩ. ꯅꯁꯥ ꯉꯝꯗ꯭ꯔꯒ ꯑꯃꯨꯛ ꯇꯤꯡꯊꯣꯔꯛꯑꯗꯤ ꯃꯦꯗꯥꯝꯒꯤ ꯈꯣꯟꯊꯤ ꯑꯩꯅ ꯆꯥꯅꯤꯅꯦ, ꯅꯪꯅ ꯆꯥꯔꯣꯏꯅꯦ ꯁꯛ ꯐꯖꯕ. ꯈꯔ ꯉꯥꯡꯗ ꯌꯥꯗꯕꯅꯤ. ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯅꯅꯥꯀꯣꯡ ꯃꯦꯜꯂꯨ. ꯍꯌꯦꯡ ꯋꯥ ꯉꯥꯡꯉꯛꯄꯗ ꯈꯨꯝꯐꯝ ꯂꯩꯅꯕ ꯑꯩꯁꯨ ꯉꯥꯡꯍꯧꯗꯕ ꯌꯥꯗꯦ." ꯑꯉꯧꯕ ꯃꯉꯥꯏꯔꯦ ꯐꯤꯔꯦꯞꯄꯗ ꯄꯣꯡꯅ ꯆꯩꯕ ꯉꯝꯕꯁꯤ. ꯃꯥ ꯅꯠꯇꯅ ꯀꯅꯥꯃꯠꯇꯅ ꯐꯤꯔꯦꯞꯄꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯗꯦ. ꯑꯉꯧꯕꯗꯤ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯦ. ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕ ꯇꯧꯗꯦ. ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ. ꯉꯥꯡꯅꯤꯡꯉꯛꯄ ꯈꯨꯗꯤꯡ ꯗꯣꯡ ꯗꯣꯡꯅꯤ. ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯇꯕ, ꯊꯃꯣꯏ ꯁꯦꯡꯕ, ꯋꯥꯉꯥꯡ ꯍꯩꯇꯕ, ꯃꯤꯇꯤꯛ ꯃꯤꯔꯨ ꯈꯪꯖꯗꯕ ꯑꯉꯧꯕꯅꯤ. ꯑꯗꯨꯅꯕꯨ ꯐꯤꯔꯦꯞꯄ ꯃꯥꯅ ꯌꯥꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯇꯝꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯒꯤ ꯃꯁꯤꯡ ꯊꯤꯕꯗ ꯇꯥꯡꯅ ꯐꯪꯉꯤ. ꯑꯗꯨꯅ ꯐꯅ ꯀꯟꯅ ꯈꯠꯅ ꯁꯥꯎꯅꯕ ꯊꯣꯛꯂꯕꯁꯨ ꯐꯤꯔꯦꯞꯄꯅ ꯑꯉꯧꯕ ꯊꯥꯗꯣꯛꯇꯦ. ꯇꯥꯝꯅꯥꯁꯨ ꯊꯣꯔꯛꯂꯦ. ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯗꯣꯛꯈꯤꯕꯒ ꯐꯤꯔꯦꯞꯄꯁꯨ ꯑꯉꯧꯕꯗ ꯊꯧꯔꯣ ꯍꯥꯏꯈꯤꯗꯨꯅ ꯊꯧꯕ ꯍꯧꯔꯦ. ꯌꯨꯝ ꯌꯧꯔꯛꯂꯦ. ꯒꯦꯠ ꯃꯌꯥ ꯌꯧꯔꯛꯄꯒ ꯍꯣꯔꯟ ꯑꯃꯨꯛꯇꯪ ꯈꯣꯡꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯒꯦꯠꯇꯣ ꯄ꯭ꯔꯞ ꯍꯥꯡꯗꯣꯔꯛꯏ. ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯂꯦ. ꯅꯥꯟꯈ꯭ꯔꯕ ꯌꯨꯝꯐꯥꯎ ꯌꯧꯕꯒꯤ ꯑꯁꯥꯡꯕ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤ ꯇꯞꯅ ꯈꯥꯝꯕꯒ ꯐꯤꯔꯦꯞꯄ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯦ. ꯆꯠꯄꯗ ꯅꯥꯟꯊꯨꯗꯧ ꯇꯧꯅ ꯅꯥꯟꯕ ꯁꯨꯃꯥꯡꯒꯤ ꯇꯥꯏꯜꯁꯇꯨꯗ ꯈꯣꯡꯎꯞ ꯃꯈꯣꯜ ꯀꯨꯗꯨꯛ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯏ. ꯌꯨꯝꯌꯥꯏꯗ ꯀꯅꯥ ꯂꯩꯔꯤ ꯍꯟꯅ ꯌꯦꯡꯉꯝꯗ ꯃꯊꯛꯂꯣꯝꯗ ꯒ꯭ꯔꯣꯡ ꯍꯦꯛ ꯀꯥꯈꯤꯒꯦ ꯇꯧꯕꯒ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔꯝꯕ ꯃꯃꯥꯗꯨꯅ ꯈꯥꯝꯃꯛꯏ. "ꯍꯜꯂꯛꯂꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ." ꯐꯤꯔꯦꯞꯄ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨꯃꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯃꯃꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯗꯦ. ꯀꯨꯏꯅ ꯄꯟꯊꯅꯤꯡꯗꯕꯒꯤ ꯃꯃꯤꯅꯤ. "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ?" ꯁꯅꯥꯌꯥꯏꯅ. "ꯏꯃꯥꯒꯤ ꯅꯥꯛꯇ ꯉꯥꯛꯇꯪ ꯐꯝꯈꯨꯋꯣ. ꯊꯕꯛꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯤꯟꯕꯒꯨꯝꯅ ꯅꯪꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯕꯨ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯅꯪꯅ ꯐꯪꯍꯟꯗꯦ." ꯐꯤꯔꯦꯞꯄ ꯇꯞꯅ ꯃꯃꯥꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ. ꯈꯣꯡꯊꯥꯡꯗꯣ 2-3 ꯅꯛꯁꯤꯜꯂꯛꯂꯦ. ꯑꯋꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ, "ꯏꯃꯥ, ꯃꯇꯝ ꯈꯔꯗꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯤ. ꯀꯅꯥꯝꯇꯅ ꯉꯥꯡꯕꯁꯨ ꯇꯥꯅꯤꯡꯗꯦ." ꯁꯅꯥꯌꯥꯏꯁꯨ ꯍꯧꯒꯠꯂꯛꯂꯦ. ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ. ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥ ꯈꯪꯉꯤ. ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯋꯥꯕꯁꯨ ꯈꯪꯍꯟꯅꯤꯡꯉꯤꯗꯣ. ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯏꯃꯥ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ?"
ꯐꯤꯔꯦꯞꯄ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯁꯨ ꯈꯪꯉꯤ꯫ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯕ ꯃꯥꯒꯤ ꯃꯅꯤꯡꯇꯕꯨ ꯊꯨꯡꯂꯕꯗꯤ ꯍꯥꯏꯅ ꯁꯤꯟꯖꯕ ꯃꯌꯥꯝꯗꯨꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯃꯃꯥꯗ ꯍꯦꯟꯅ ꯊꯥꯡꯒꯠꯁꯤꯟꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯃꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯋꯥꯈꯤꯗꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯑꯃꯝ ꯑꯉꯥꯟ ꯌꯦꯡꯕ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯤ." ꯁꯅꯥꯌꯥꯏꯁꯨ ꯃꯆꯥꯒꯤ ꯋꯥꯐꯝꯗꯣ ꯌꯥꯅꯤꯡꯂꯒ ꯃꯆꯥꯒꯤ ꯈꯖꯥꯏ ꯅꯥꯀꯟ ꯑꯃꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ, "Get well soon, my dear. ꯏꯃꯥꯒꯤ ꯑꯋꯥꯕ ꯄꯣꯊꯥꯐꯝꯁꯦ ꯅꯪꯒꯤ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕ ꯐꯪꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯁꯣꯏꯗ ꯃꯌꯥꯝꯅ ꯄꯨꯛꯂꯤ ꯄꯥꯏꯅꯕꯗꯨꯅꯤ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯩꯅ ꯑꯋꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯅꯍꯥꯛꯅ ꯃꯀꯥ ꯂꯥꯝꯅ ꯏꯃꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯄꯗ ꯑꯋꯥꯕ ꯀꯣꯛꯄ ꯏꯃꯥꯅꯤ꯫ ꯆꯠꯂꯣ ꯅꯐꯤ ꯍꯣꯡꯖꯔꯨꯔꯣ, ꯏꯆꯥꯒꯤ ꯊꯛꯅꯕ ꯏꯃꯥ ꯁꯦꯝꯕꯤꯔꯛꯂꯒꯦ." ꯐꯤꯔꯦꯞꯄꯁꯨ ꯃꯉꯛꯅ ꯍꯥꯏꯗꯨꯅ ꯅꯣꯝꯂꯝꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏꯁꯨ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯑꯦꯔꯣꯟꯗ ꯍꯥꯏꯔꯞ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯅ, "ꯑꯦꯔꯣꯟ, ꯋꯥꯔꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ" ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯌꯥꯏ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯒ ꯑꯦꯄꯜ ꯖꯨꯁ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯣ ꯂꯩꯔꯤꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯒ "ꯃꯦꯗꯥꯝ, ꯑꯩ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯈꯥꯝꯂꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛꯃꯛꯇ ꯊꯤꯔꯁꯨ, ꯍꯩ ꯃꯍꯤ ꯃꯇ ꯁꯦꯝꯂꯕꯁꯨ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇꯪꯕꯨ ꯐꯤꯜꯇꯔꯗ ꯌꯥꯔꯁꯨ ꯃꯥꯅ ꯂꯩꯕ ꯇꯥꯟꯖꯥꯗꯗꯤ ꯊꯕꯛ ꯁꯨꯕꯤꯅ ꯃꯆꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯗꯦ꯫ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯦꯄꯜ ꯖꯨꯁꯇꯨ ꯁꯦꯝꯂꯒ ꯇ꯭ꯔꯦ ꯑꯃꯗ ꯅꯥꯟꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯆꯪꯉꯛꯄ ꯎꯕꯗ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯁꯥꯡꯂꯞ ꯇꯤꯡꯊꯣꯛꯇꯨꯅ ꯀꯥꯡꯊꯣꯜꯗ ꯉꯥꯊꯔꯒ ꯐꯝꯈꯤ꯫ ꯁꯅꯥꯌꯥꯏ ꯍꯩ ꯃꯍꯤꯗꯣ ꯃꯆꯥꯗ ꯄꯤꯔꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯃꯈꯨꯠ ꯅꯥꯟꯕꯅ ꯅꯥꯟꯕꯤꯔꯛꯏ꯫ ꯐꯤꯔꯦꯞꯄꯅ ꯖꯨꯁ ꯊꯛꯄꯗꯣ ꯉꯥꯛ ꯉꯥꯏꯔꯒ ꯂꯩ꯫ ꯍꯩ ꯃꯍꯤꯒꯤ ꯒ꯭ꯂꯥꯁꯇꯣ ꯃꯥꯅ ꯂꯧꯗꯨꯅ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯃꯈꯥ ꯇꯥꯅ ꯄꯥꯏꯕꯤꯔꯛꯏ꯫ "ꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ?" ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ ꯁꯅꯥꯌꯥꯏꯗ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯄꯥꯏꯈꯠꯂꯨꯕ ꯇꯧꯗꯦ꯫ ꯃꯅꯝ ꯃꯤꯅꯤꯠ ꯀꯥꯡꯗ, ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯤꯛ ꯑꯞ ꯇꯧꯗꯦ꯫ ꯉꯥꯛꯀꯤ ꯃꯇꯨꯡꯗ ꯈꯔ ꯀꯥꯟꯅꯔꯒ ꯀꯣꯜꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯈꯠꯂꯛꯏ꯫ "ꯃꯦꯗꯥꯝ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ." ꯕꯣꯠ ꯀꯥꯔꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯕꯅꯤꯅ ꯁꯥꯎꯔꯨꯕ ꯌꯥꯗꯦ꯫ ꯌꯥꯅꯕ ꯍꯣꯠꯅꯕꯅꯤꯅ ꯃꯥꯒꯤ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥ ꯁꯥꯎꯗꯦ꯫ "ꯍꯥꯏꯕꯤꯌꯣ." "ꯃꯦꯗꯥꯝ, ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯦ. ꯃꯁꯛ ꯊꯣꯛꯄ ꯑꯃꯠꯇ ꯂꯩꯕꯤꯗ ꯌꯥꯗ꯭ꯔꯦ. ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯤ, ꯃꯦꯗꯥꯝ ꯂꯩꯔꯝꯗ꯭ರೆ." "ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯌꯦ. ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯁꯤ, ꯂꯥꯛꯄꯤꯔꯣ." ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯏꯆꯦꯒ ꯀꯧꯔꯛꯄꯗ ꯃꯦꯗꯥꯝꯅ ꯃꯥꯕꯨ ꯈꯪꯉꯝꯃꯦ ꯀꯥꯏꯅ ꯈꯟꯖꯕꯤꯗꯨꯅꯤ꯫ "ꯍꯣꯏ ꯃꯦꯗꯥꯝ, ꯂꯥꯛꯆꯔꯒꯦ ꯍꯧꯖꯤꯛꯃꯛ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ. ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ ꯃꯦꯗꯥꯝ." ꯇꯥ ꯊꯝꯈ꯭ꯔꯦ꯫ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯅꯕ ꯊꯑꯣꯏꯅ ꯂꯥꯛꯇꯧꯔꯤꯕꯅꯤ꯫ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯄ ꯐꯥꯎ ꯃꯦꯗꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯅꯥꯌꯥꯏ ꯃꯥꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯜꯗꯣ ꯁꯠ ꯍꯦꯛꯇ ꯀꯥꯞꯊꯣꯛꯂꯒ ꯄꯤꯊꯣꯛꯂꯕꯁꯨ ꯄꯥꯝꯃꯨꯔꯤꯕꯅꯤ꯫ ꯀꯩꯅꯣꯝꯃ ꯂꯩꯌꯨ ꯍꯥꯏꯗꯅ ꯁꯦꯜꯗ ꯄꯥꯝꯃꯨꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯑꯣꯏꯖꯕ ꯂꯧꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯃꯥꯅꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯣꯏꯖꯕ ꯂꯧꯅꯕ, ꯋꯥꯃꯥꯡ ꯈꯔ ꯌꯥꯜꯍꯧꯅꯕ ꯃꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕ ꯃꯤꯗꯨꯗꯤ ꯃꯦꯗꯥꯝ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯁꯤꯅꯤ꯫ "ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ, ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯜꯗꯤ ꯋꯥꯠꯇꯅ ꯄꯥꯏꯔꯕꯅꯤꯅ ꯀꯨꯆꯨ ꯀꯨꯃꯦꯟ, ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯤ ꯆꯍꯤꯗꯨꯒ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯅꯍꯥ ꯑꯗꯨꯝ ꯃꯥꯜꯂꯤ, ꯁꯕꯥꯟ ꯀꯥꯏꯗꯦ꯫ ꯃꯥꯏꯊꯣꯡꯗ ꯎꯟꯁꯥ ꯈꯤꯇꯪ ꯁꯨꯞꯄꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯗꯨ ꯃꯥꯡꯗꯦ꯫ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯐꯤꯔꯦꯞꯄꯁꯨ ꯅꯣꯞꯄ ꯅꯠꯇꯦ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯑꯁꯤꯅ ꯄꯣꯛꯄ ꯃꯆꯥꯗꯤ ꯐꯖꯕ ꯇꯥꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯛꯇ ꯆꯨꯗ ꯅꯠꯇꯦ, ꯋꯥꯈꯜꯗ ꯂꯧꯁꯤꯡꯗꯁꯨ ꯃꯃꯥ ꯂꯧꯔꯤ꯫ ꯍꯩꯁꯤꯡꯉꯤ, ꯏꯀꯣꯅꯣꯃꯤꯛꯁ ꯍꯩ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯤꯕꯨꯁꯨ ꯃꯠꯂꯤ꯫ ꯁꯅꯥꯌꯥꯏ ꯃꯈꯥ ꯀꯨꯝꯊꯔꯛꯂꯒ ꯒ꯭ꯂꯥꯁꯇꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯦꯡꯗꯣꯛꯈꯤ꯫ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯑꯔꯨꯕ ꯃꯤꯇꯤꯡꯅꯤ ꯍꯥꯏꯅ ꯁꯦꯝꯒꯤ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯑꯦꯔꯣꯟꯕꯨꯁꯨ ꯍꯧꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫
ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯒꯅꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯤꯁꯤꯡꯗꯨꯗꯗꯤ ꯃꯆꯤꯟ ꯊꯤꯕ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯥꯕꯨ ꯍꯪꯕ ꯂꯥꯛꯄꯁꯤꯡ ꯃꯦꯗꯥꯝꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯔꯛꯂꯕꯗꯤ ꯉꯥꯛ ꯉꯥꯏꯍꯜꯂꯝꯃꯣ ꯁꯤꯟꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯇꯒꯤ ꯃꯄꯥ ꯃꯆꯥ ꯑꯃꯁꯨ ꯆꯪꯂꯛꯏ꯫ ꯆꯪꯉꯛꯂꯤꯕ ꯃꯤꯁꯛꯇꯨꯃꯗꯤ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯀꯧꯁꯤꯜꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯇꯣꯉꯥꯟꯅ 3rd floorꯗ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯀꯧꯈꯠꯂꯒ ꯔꯨꯝ ꯑꯃꯗ ꯐꯝꯍꯜꯂꯤ꯫ ꯃꯌꯥꯝ ꯂꯥꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯗꯨꯅ ꯐꯝꯃꯤ꯫ ꯖꯣꯏꯅ ꯃꯦꯗꯥꯝꯗꯨꯕꯨ ꯂꯩꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯍꯦꯛꯇ ꯂꯥꯛꯁꯤꯜꯂꯕꯅꯤ꯫ ꯇꯥꯃꯣ, ꯃꯦꯗꯥꯝꯅ ꯉꯥꯏꯍꯥꯛꯈꯛ ꯉꯥꯏꯕꯤꯗꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯗꯛꯇ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯀꯨꯏꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯩ ꯆꯥ ꯁꯦꯝꯍꯜꯂꯛꯀꯦ, ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗꯤ ꯁꯨꯒꯔ ꯂꯩ, ꯆꯤꯅꯤꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅ ꯃꯄꯥꯗ ꯄꯥꯕꯣ, ꯀꯨꯏꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯍꯜꯂꯒꯦ꯫ ꯑꯩꯈꯣꯏ ꯕꯣꯔꯤꯁ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ꯫ ꯈꯔꯗꯤ ꯀꯨꯏꯗꯧ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯍꯦꯛ ꯈꯜꯂꯨꯗꯕ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯅꯤꯅ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯖꯣꯏ ꯃꯥꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯣꯔꯤꯁꯇꯨ ꯍꯣꯔꯦꯟ ꯂꯧꯕ ꯉꯥꯛ ꯊꯥꯔꯣ, ꯑꯩ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯇꯥꯝꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯣ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯏ꯫ ꯐ꯭ꯂꯣꯔ ꯈꯨꯗꯤꯡꯃꯛꯁꯨ ꯏꯃꯥꯟ ꯃꯥꯟꯅꯩ꯫ ꯃꯌꯥꯏ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯇꯥꯝꯅꯥ ꯃꯥꯗꯤ ꯃꯈꯥ ꯌꯧꯔ ꯃꯥꯜꯂꯦ ꯈꯜꯂꯨꯏ꯫ ꯄꯥꯜꯂꯤꯕ ꯊꯣꯡꯁꯦ ꯍꯥꯡꯕꯒ ꯃꯥꯡꯒꯣꯜ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯨ ꯈꯪꯉꯥꯡ ꯍꯥꯡꯉꯨꯏ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯥꯋꯦꯜ ꯑꯃꯒ ꯃꯥꯁꯨ ꯊꯣꯡ ꯍꯥꯡꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗ ꯏꯈꯪ ꯈꯪꯅꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯡ ꯍꯟꯕꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯒꯦ ꯇꯧꯈꯤ ꯇꯥꯝꯅꯥꯗꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗ ꯃꯃꯥꯡꯗ ꯑꯗꯨꯁꯨ ꯃꯁꯥ ꯄꯨꯜꯂꯞ ꯃꯄꯨꯡ ꯐꯥꯅ ꯐꯤꯖꯣꯜ ꯁꯦꯠꯇ ꯇꯥꯋꯦꯜꯗꯨꯃꯒ ꯂꯦꯞꯂꯝꯕꯗꯨꯗ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯈ꯭ꯔꯕꯣ ꯀꯔꯝꯅꯁꯨ ꯈꯪꯂꯣꯏ꯫ ꯐꯤꯔꯦꯞꯄꯅ ꯈꯨꯗꯥꯡꯗ ꯇꯥꯞ ꯌꯥꯟꯗꯨꯅ ꯐꯥꯔꯛꯏ꯫ ꯇꯥꯝꯅꯥ ꯃꯃꯤꯠ ꯃꯅꯥ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯂꯨꯈꯝ ꯀꯥꯏꯒꯤ ꯈꯤꯇꯪ ꯉꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯐꯥꯕꯤꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯟꯅ ꯈꯪꯉꯥꯏ ꯈꯪꯁꯤꯜ ꯑꯣꯏꯅ ꯃꯁꯥꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯛꯄꯗ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯐꯤꯔꯦꯞꯄꯒꯤ ꯊꯕꯥꯛꯇ ꯎꯞꯁꯤꯜꯂꯛꯂꯦ꯫ ꯍꯛꯆꯥꯡ ꯑꯅꯤ ꯒꯦꯞ ꯂꯩꯇ ꯊꯦꯡꯅꯈꯤ꯫ ꯇꯥꯝꯅꯥ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗꯨꯗ ꯑꯉꯛꯄꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯈꯛꯇꯃꯛ ꯎꯠꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯐꯤꯔꯦꯞꯄꯗ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯛ ꯍꯥꯛꯅ ꯂꯥꯟꯕ ꯂꯝꯆꯠ ꯂꯎꯔꯤꯕ ꯇꯥꯝꯅꯥ ꯃꯥꯅ ꯐꯤꯔꯦꯞꯄꯗ꯫ ꯐꯤꯔꯦꯞꯄꯅ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤꯕ? ꯊꯣꯠꯅ ꯃꯤꯡꯅ ꯅꯤꯡꯊꯤꯖꯕꯤ ꯋꯥꯊꯣꯛ ꯆꯥꯎꯅꯤ ꯁꯣꯟꯅꯔꯤꯕ ꯐꯖꯕꯤꯗꯨꯗ ꯋꯥꯊꯣꯛ ꯑꯃ ꯁꯤꯟꯅꯅꯤꯡꯂꯨꯕ꯭ꯔꯥ ꯂꯝꯍꯦꯟꯕ ꯂꯝꯆꯠ ꯁꯥꯐꯣꯡꯂꯛꯇꯨꯅ? ꯃꯥꯒꯤ ꯃꯍꯧꯁꯥ ꯑꯣꯏꯕ ꯂꯝꯆꯠ ꯑꯗꯣ ꯂꯩꯔꯥꯡ ꯑꯃ ꯎꯕꯗ ꯂꯩꯀꯥꯗꯨꯗ ꯇꯣꯡꯗ꯭ꯔꯃꯛꯁꯨ ꯂꯝꯕꯟꯕ ꯂꯝꯆꯠꯇꯣ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯂꯝꯕꯟꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯇꯣꯡꯕꯤꯔꯔꯣ ꯍꯥꯏꯅ ꯂꯩꯔꯥꯡꯅ ꯑꯣꯏꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯄ ꯈꯣꯏꯃꯨꯅꯤꯗꯣ꯫ ꯃꯁꯥꯗ ꯏꯒꯣ ꯂꯩꯖꯕꯅꯤ꯫ ꯑꯍꯣꯡꯕꯅ ꯃꯔꯥꯡ ꯀꯥꯏꯈꯤꯕꯅ ꯑꯇꯥꯡꯕ ꯑꯣꯏꯅ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯏꯌꯥꯡ ꯌꯥꯡꯅ ꯎꯠꯈꯤꯕ ꯂꯣꯟꯆꯠꯂ ꯀꯩꯁꯨ ꯅꯥꯆꯤꯡꯕ ꯄꯣꯛꯇ꯭ꯔꯤ꯫ ꯇꯥꯝꯅꯥꯒꯤ ꯁꯥꯏꯒꯤ ꯁꯝꯅꯥ ꯑꯃꯅꯤ ꯆꯥꯏꯊꯣꯛꯂꯤꯕꯗꯣ꯫ ꯃꯈꯨꯠꯅ ꯊꯣꯏꯅ ꯑꯗꯨꯝ ꯇꯞꯅ ꯄꯥꯏꯔꯒ ꯅꯥꯞꯄꯗ ꯌꯦꯞꯁꯤꯜꯂꯛꯂꯤ꯫ ꯍꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯄꯥꯏꯁꯤꯜꯂꯕ ꯃꯍꯥꯛꯀꯤ ꯒꯝꯂꯥꯗ ꯃꯈꯨꯠꯃꯛꯅ ꯊꯥꯈꯤꯕ ꯂꯩꯔꯥꯡ ꯑꯃꯒꯨꯝ ꯇꯥꯞ ꯇꯥꯞ ꯁꯣꯛꯄꯗ ꯍꯪꯒꯣꯏꯕ ꯐꯥꯎꯗꯦ ꯃꯥ꯫ ꯑꯗꯨꯕꯨ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯈꯩ ꯀꯩ ꯃꯑꯣꯡꯅꯣ ꯃꯤꯉꯝꯃꯤꯗ ꯈꯜꯂꯒ ꯀꯤꯖꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯏꯈꯪ ꯈꯪꯅ ꯐꯤꯔꯦꯞꯄꯕꯨ ꯐꯠ ꯏꯟꯊꯣꯛꯂꯝꯃꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯈꯤ꯫ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯋꯤ ꯐꯤꯔꯦꯞꯄꯗꯣ꯫ ꯇꯊꯛ ꯏꯍꯥꯟ ꯍꯥꯟꯕ ꯑꯅꯧꯕ ꯃꯤꯍꯨꯜ ꯑꯃ ꯐꯥꯖꯤꯜꯂꯒ ꯆꯦꯟꯈꯤꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇꯒꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯎꯠꯈꯤꯕꯗꯣ ꯑꯍꯦꯟꯕ ꯂꯝꯆꯠꯅꯤ, ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯒꯤꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯟꯖꯤꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯣ ꯈꯤꯇꯪ ꯊꯥꯡꯒꯠꯂꯞ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡ ꯈꯖꯤꯛꯇꯤ ꯇꯣꯉꯥꯟꯈꯤ꯫ ꯂꯩꯁꯤꯜꯂꯒ ꯍꯟꯖꯤꯜꯂꯛꯄꯗ ꯋꯥꯡꯂꯞꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯄꯤꯛꯆꯔꯗꯨ ꯎꯔꯛꯏ꯫ ꯁꯛꯐꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯛꯁꯤꯜꯂꯛꯏ꯫ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯟꯅ ꯈꯨꯠꯏꯗ ꯏꯔꯤꯕ ꯋꯥꯔꯗꯁ ꯈꯔꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯛꯏ꯫ Close the window which brings pain, no matter how beautiful the view is. ꯐꯤꯔꯦꯞꯄ ꯃꯆꯤꯟ ꯅꯥꯝꯃ ꯆꯤꯡꯂꯞ ꯅꯣꯛꯂꯨꯔꯒ ꯅꯤꯡꯁꯤꯡꯕꯗ ꯆꯩꯅꯥꯈ ꯈꯨꯗꯣꯜ ꯇꯝꯂꯛꯄ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯍꯪꯒꯠꯂꯔꯣꯏ꯫ ꯐꯖꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ
ꯅꯤꯡꯁꯤꯡꯉꯛꯄꯗꯗꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯅꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯅꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯍꯤꯡꯂꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯤꯀꯨꯞ ꯀꯥꯡꯗ ꯏꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯣꯡꯂꯩꯅꯤ꯫ ꯅꯣꯡꯂꯩ ꯑꯩꯒꯤ ꯁꯥꯍꯨꯝ ꯅꯟꯈꯤꯗꯧꯕ ꯂꯩꯔꯥꯡꯗꯁꯨ ꯅꯛꯅ ꯂꯦꯞꯄꯔꯦ꯫